Kurumjare, ISTV Palming Tamir Simutaram Nocture, Huzimori Pau. Infal area da Taknanaba ising Panganaba Japan Gimating Luinana, Paikadaba project Manunchana, Jaikagi team Ama, Survey Tonganaba Infal da Lakadore. Ahingsa Kaktana Hingsagi Togdokaya, Joy Dobangani Haina, Chief Minister Ibobina Fundukre. Amadi, disability person singing Nasidagi, Ahanba state level sports meet Hogdokre. Hozimapung Pau. Infal area da apaba ising Panganaba Japan Gimating Luinana, Pakadoriba project Manunchana, Jaikagi team Ama, primary survey Tonganaba Infal da Lagani Haina, PSED Minister I Hemosandra Nangase, Paumising the Fundukre. Minister Office Member the Pangtokpa Paumisinga Unabada, Principal Secretary Ramuiba Amadi Department K, Chief Engineer Ibomza Susarugia K. I Hemosandra Namakata na Fundukibada, Handak Japan da Chief Minister Galuinana, Chatpa Aduda, Infal da Apaba Ising, Panganaba project Pakanaba Japan Gimakok Tongasing da Funduklamle. Makuina Su project Pakakani Haina Tazaba Tambagaluinana, Jaikagi, Makada Pakakadaba project Manunchana, Team Ama Infal da Lagani Haike. Hauzi Paikaliba Sewerage project Asisu Atumatam da Lushilagani. Handak Taknanaba Isingda, Molakpa, Yauri Hadibasi, Karidagino Haibadu, Yangslaba Matunda, Numit Humnigi Manunda report, Pikalaknaba Kangan Kre. Aswebaleram Labadi official singing Matakta Tabu Paikakani. Handak Nong Marang Kaina Chukibana, Taknanaba Ising Pibada. Chemical gi masak sing award pa lay kibra habadu yang singani haike. Koi maru na maduda changa doba chemical physically traga tangai phata ba koi disinfectant hai ga koi dak China ko no gi quantity su ka tai na koi gi sumba koi gi report ka phang su roi kan na yanganjari aduga tangai phata na maduda chemical supply to ba natraga matam chana phajana supply tawdana tawibra natraga pochai si leina koi engineer sing sina koi staff sing na koi treatment plant sing the ising sita phajana half level ko phajana phajana ai check ta hunjaraga suksoi soidana yamna thu matamda koi report so koi lawani Ahingsa Kaktana Ahingsa gi thogdok kaya joy tobangangani haina Chief Minister Okram Ibobina ngase Jam Hall da Pangthokpa International Cleanliness Day gi thoram da haikre. Ngasi Jam Hall da Pangthokiba thoram aduda Deputy Chief Minister Gai Khangam, Deputy Speaker Preso Simre amade Minister MLA yauna Congress ki karmi kayana sarugya khe. Chief Minister Okram Ibobina luchingduna Mahatma Gandhi gi murti da leisu katuna ikai khumnabut khe. Deputy Chief Minister Gai Khangam na haikibada Manipur da leminari ba jati khudingmakna Mahatma Gandhi na chatlamba niti niyong ngakna chatminnaduna ing tappa lamdam ama uhensi haikhe. Chief Minister Okram Ibobina Fundukibada, Prithibigi Leba Kayana, Gandhiji na Tauramba Thabak Singh, Ngasi Fawa Singh Thanare, Ngasi gi numit ase UNO na Fawa Ningsingduna Pangthoknare, Mahatma Gandhi na Pamjaramba Thabak Thoram Singh Tung Infam Thoi, Hingsa na Thabak Amata Mai Pakna, Luishin Bangamloi, Ahingsa Kaktana, Hingsa gi Thogdok kaya Mai Pakna Luishin Ba Ngamgani Fundukhe. Koi yang taminadana Mahatma Gandhi na bapusina pamjaran bandam biro koi madza chata ka matam da Mahatma Gandhi ji magi kenoda magi murtida koi na ai kuna naimna katse masigi tapsa ka koi koi amuni hai se thajabani aduna koi biba mayam Manipur da leriba organization kudingba jati kudingba Leva koi mayam punamaka bapuji message masih koi johana koi kudingba yang taminana manipuri yang na shanti leva dapat ka lu nanba yang na advance ba state semua uhelasi Amaronda Thauramasi Manipur Pradesh Congress Committee na sinduna BT Road leba Congress Bhavan da supangthoke Chief Minister Okram Ibobina luchingduna Mahatma Gandhi gi mitamda leisu katuna ikai khumnabut khe apunbage saktam ngakminanaba MPCC gi president na wasak lokhe numit asiga mari leinana khwairaman kaithel gi akoibada ngarangdagi hauna chatharakpa lamtu sengdokpagi thoram ngasi su chathakhe gai khanga masa yauna chathakiba lamtu sengbaduda Minister AK Mirabai Manipur Mahila Congress Committee ki President RK Rani Sana amadi ate Congress ki karmi kaya susarukya khe gai khangam na phunglokhibada Gandhiji na pamjaram ba lunan bagi hainabi leirabade mipung khudingmakna hakchang pukning amadi wakal lunana leibaga loinana asengba achumba wakal khanba ngamgani MPCC na sinduna pangthokliba thorom asi apaba khongthangni phunglokhe ai sa ji phironam nana selaga ai wakhalonji nandri ludedi kanati ko
ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯨ ꯑꯩ ꯏꯁꯥꯁꯨ ꯐꯤꯔꯣꯟꯁꯤꯁꯨ ꯂꯨ ꯅꯥꯟꯕꯁꯤ ꯐꯩꯗꯅꯀꯣ ꯂꯨ ꯅꯥꯟꯅ ꯂꯩꯕ ꯏꯃꯨꯡ ꯑꯃꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯂꯨ ꯅꯥꯟꯕ ꯋꯥꯈꯜ ꯈꯜꯂꯛꯀꯗꯧꯔꯤꯕ ꯁꯃꯥꯖꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯒ ꯑꯃꯒ ꯑꯄꯥꯝꯕ ꯀꯌꯥ ꯑꯃ ꯂꯩꯔꯕꯁꯨ ꯅꯤꯡꯕ ꯊꯨꯡꯗꯕ ꯂꯩꯔꯕꯁꯨ ꯊ꯭ꯔꯨ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯃꯤꯟꯁ ꯄꯤꯁꯐꯨꯜ ꯑꯣꯏꯕ ꯁꯥꯟꯇꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯒꯠ ꯇꯧꯕ ꯇꯥꯏ International Non-Violence Day gi thauram nungthilgi matamda Gandhi Global Family Manipur chapter na sinduna Congress Bhavan da pangthokhe Peace to Non-Violence haina mingthonduna pangthokpa thauram aduda MPCC gi General Secretary Administration oiriba GTN na Gandhi Global Family gi matangda wangangkhe State ki coordinator su oiriba MPCC gi Vice President Timangi Babuna thauram adugi matangda wafum kaya phongdokhe aduna asigum laba Mahatma Gandhi ji gi wakhlu mayam sing ase mag philosophy magi leader principle magi wakhlu punama ase masibu prachar tonabagi dam Deputy Chief Minister Gai Khangamna Ima Kaithel ahum gi phibam yauna temporary market set ki phibam yangsin khre Kaithel yangsin bagi dama Kaithel phambi Imai Bel Singna Deputy Chief Minister buthagat perform doktuna kudol pot pikhi Gai Khangamna phonglokhibada voluntary organization kharana masana masabu thabak pijaduna ahing nungthil khaktana Kaithel ase lu nana thamnaba honariba ase thagat perform dokpaga loinana temporary market set asida phamliba Imai Bel Singi khudong sanaba multi storage ki mari suba Ima Kaithel ama sananaba sarkar gi tharang leire phongdokhe Ima fabai se yamna maruwi ko sena lupa na sana leiba ngamda afaba mama amana debaksi transform to aho papanga aja afaba ma bensin imunga aho papanga ni samas papanga lupi singe vendors lekanse prithvi dasina this is the first of its kind asi da to jagata koi sa du phangde ha ji mai bensin khram ko chakatu ko ki grievances khara Kondor ye do awa pa khale bisna seka negative hadna tanna pajan amadi ya ko amane so habi na se ko or with chief minister mahut ko minister in charge boy leba ka si ko chuba pa ma pi ko ni ba chief minister discuss to ya ba to Regional Office FCI Dimapur da Manipur gi transport workers sing da awaba kaya pire masi kokhandrabadi PDS ki polam na chingba leblak pa yai haina all Manipur transport drivers and motor worker union na phongdukle MJ Avenue da leiba union na sik office ta pangthokpa pawgi mifam amada General Secretary Iskula mani na phongdokhibada Jiribam amadi Dimapur dagi numit mari mangani changna cheng gehu puduna laklaga gari sing pot thafam leitabadagi sorokta yarektuna safam thakpam amadi khong hampham leitaduna awaba kaya mayokne FCI sangai pro godown da pot thanaba hairubada cheng thampham leite pot loksinba ngamkhire hairakpadagi pot chei mangba yadabanina warabasu wana gari da pot yaurba makai lambi da gari khamduna sangbagi phibam da leire FCS ki makhada koirengai da leiriba godown asisu FCI na tongning ba tawduna leire awaba singa si FCI amadi Manipur sarkana athuba matam da kokhandrabadi union na PDS ki polam sing chingba leblak pa yai haikhe aduga akhoi ki driver ji gari matakna godown hoi leire numi trangani kuni ji thamchaleba madu gari ji thado chapjo akhoi driver ji ngamdreba macha machu ki natraga amabi ana yaki bok chappa ngamdadra huji akhoi ki jasu driver na cheng mang bagi driver na cheng uran bagi mayam ama si badnam leina tawringai manu sida gamena adurgadi masi cheng se tasengna thabam leitragadi huji FCI na huji thabam leite haidra chingdira nu haro akhoi lepchage asumana laga awawa pina tawda boi sudi adu sarkudi gamena ju masi yengaga authority na yengaga uraiba cheng se mafam cha thabiu matam chana thabiu sine Amarom da FCI godown sing pot thampham leitre haiduna pot yawba gari chahumlom sangai pro amadi koirengai godown gi manakta panduna leire hare Imphal East District ki warehouse ta thamli ba electronic voting machine ase committee amana yengsin bagi thabak paikhatna bagi damakta Imphal East ki DC na chairperson oiba mioi nipana saba committee ama sengkhre hare Tongan organization tara marina semba Committee of International Day of Non-Violence Manipur na sinduna ngasi tare suba International Day of Non-Violence ki thoram Manipur Press Club ta pangthokre thoram asida Padma Shri Rajkumar Jaljit Singh Senior Citizen for Society Manipur gi President N Binoy amade N Ibohol na thorongi maru oiba miyosing oina sarukya ke thoram asiga mar leina ba wafam singh da Professor KSS Bimola Devi amade Agitator Sarmana Wangang ke
Rajkumar Jaljit Singhana Mahatma Gandhi na non-violence po che na thajaba misak ama oina masigi mateng na mahakna miyam gi luchingba ama oirake lunan ba haibasi mahakna pamjaram bathabak amani non-violence ase hojik prithvi gi lebak singna pamnarakle chawkhatlaba lebak singna lal gi khulai sing manganana ba kanna honarakli phongdoke International Cleanliness Day gi thorong mari lenana first MR unit na Mahatma Gandhi na pamjaram ba mipung khuding mapu luna na haksang na da yektana leiba pamlamba adugi wakhalol matung ina first MR mamang CM Banglo mamang amadi jail road ki amorakai sing sengdokre state city leiba normal people sing juda Mahatma Gandhi na pamjaram ba jeki poshak to sini haibagi impact kama pina na ba Amarom da marphu taruk suba CRPF Lampel Patna trade ka khusam naduna Rims complex ta nimit asiga mari lenana lamtu sengbagi thabak chathakre Commander Sanjeev Kumar gi miyeng makha da lamtu sengbagi thabak asi chathakhibani to bring out cleanliness of the local hospital, and this is the least that we can do for the mankind, and I hope we continue to do this mankind service. Amarom da second MR gi CO Phongmei Ginglin gi miyeng makhada battalion asida attest tawduna leiba second MR gi jawan sing manga suba MR ahum suba taret suba amasung mapan suba IRB gi jawan yauna VIP protection gi jawan single loinana numit asikamari leinana jingmairong khongnang ani karakter North AOC Taba National Highway kuntra mapal gi nagyet kilambi sing sengdokre second MR gi assistant commandant S Megana Mahatma Gandhi na pamjaramba luna na leiba wakhalol adu thabakta onthokpa oina ngasigi lamtu sengbagi thabak asi chathabani makhata na u thabagi thabak su chathagani haike commandant secondary commandant Omai Safety IPS to Makada ayamba Tiraga and according as he told me Mamanda Naranchi service CC Tobana Kayatama Yapuga. Ngasi Gandhi Jayanti gamari lenana Imphal East District Police na su Palace Compound Sanjen Thong Jekon amadi Minuthong gi mafam singda social service tawkre social service ase Imphal East District Police ki angam kamai gi makhada social service asiga mari lenana Imphal East ki additional SP LO Huisen Jamarna Luna na thamnaba ki damak ngasi gi social service tawkibani haina phongdokhe taru tanana lenana ba amade Lunan bage haina bidu amnana bagi damakta miyamda message ma su pibo oina aduga yengmada vote on leibase mungajataba Khangabok Block Congress Committee na su sinduna Gandhi Jayanti gi thoram Wangbal Community Hall da pangthokhe thoram asida block asigi president MD Minazuddin vice president KS Ibotombina luchingduna Mahatma Gandhi gi photo da leisu katke Handakta Nongna Manipur Pradesh Mahila Congress Committee gi General Secretary Khankrabi S Thobibusu Thoramasida Taramna Opaga Luinana Ahal Oirba Singi All S Pension Card Singsu Yentoke Nepal Suba Mega Health Camp Ngasi Chingmerong de Leiba Tavitha Children Home the Pangtokre Networking Service for Community Participation and NSCP ga loinana pangthokiba free camp aduda HIV AIDS ka sago naduna leiriba angang lukhrabi amade border area gi khul kaya gi lairba music layengke Rims Jenims amadi Caesar Hospital na chingbagi Dr. Tara Mangarom na paramedical staff single loinana camp aduda sarukya ke camp gi saruk ama oina leita laira singda firol yenthokpaga loinana lapna lakpa music leifam chapam amadi jathok chashin gi senfam su sililang liba singna putoke Game Asigamar Lenana, Tabitha Children Hongi, Executive Director, Tangsok Kamkrana, Wafungkaya Fundurake. Equay Imung Adavamru Bansing Asina, Equay Angam Baquena, Tanbayaba, Lay Samraga, Lady Gapena, Pesakra, Adua, Jiva Haraga, Okumba Bikri, Dozaraga City Gapena, earning Toraga. Aduga maruk abang sini kera alu, aduga cengni, aduga tilhaune kera tu mana pangerga KMC pangkop jabani. Royal Riders Manipur na Ukrul District ki manung chana laiba kang jom da lem na layang bagi kem ama pangtokre. Kem asida miyoi chani humpu layang baga loina na hidak langtak sing lem na pike. Village Authority da sana kotna bagi polam kaya su pike. Kem ahum pangtok pada mateng pangpagi damag Village Authority amadi Dr.
voting semrebu thagatpa phungdorakli Manipur da All Manipur Physiotherapy Association natana atopa physiotherapy gi association amata leite haina ngasi Manipur Press Club da All Manipur Physiotherapy Association gi secretary T Dhanavirna phungdokre Mana makata na funglu kibada association ase introducing ani nipan da lingkhat kibani handak ta media da physiotherapy association ase gi maramda hablak kiba wafam sing adu aran ba amadi yumpham yawdba wafam ne physiotherapist singbu aran ba warol sandoktuna chamamna ba pokhandana ba appeal tawre kanagumba singna ani suba thokpagi wakal thadok piduna amato oina punsinna duna thabak tawmina se hauji leiriba association ase fan marang kaina leitabana member singdagi angam ba sel khainaraga tongan program kaya paikhatuna lagli haike aduna all Manipur physiotherapist association ama ekoi khana na register tawraga lei haibasya sigi penose ekoi na khangani physiotherapist myam sida then ekoi ki physiotherapist association sida amato koina punjalaga work to minasi lakadariba lok sabha election asida congress na soidana sarkar paigani haina singat kendra gi MLA Jinswan Hau Jona phongdokre Wafama Singasi Babu Paradalaiba MLA gi quarter da Lok Sabha Mikal Gamari Lenana Congress Party Hen Nama Pangal Kankat Hanabagidamag Singhat Block Youth Congress ki mifam da mahang phungdu kibani mifamadu da India Youth Congress ki outer gi President Thanglet Waite Vice President T Thangjalian Haukip Amadi Secretary Galian Thangsusu Saruyake Mifamadu da lakadariba election asigidamag Singhat Kendra da Congress na chada chama vote phangnaba makhal makha kaya gi thabak paikhat minaba haiba warip loke Mifamdu gamari lenana MLA Jinswan Haungna UPA government na lairaba miyam yaifanabagi damag thabak thoram kaya paikhaliba program sing aduna miyam na government asibu yari haiba khangbangame lakadariba election asida Congress na soidana mai paktuna government semgani Karigumba Center da NDA na government paikrabadi Manipur gi miyam wagani haiba ningsingba chumi phungdokhe Because for security si Congress na turuk manina Congress sarkar na lo uba raiba mayam si jam nungsi na keno turuk mani maduga NERG scheme wiksi amuga labor charge 153 upgrade to thokra Tongan ba theater group taratare na saruk yaduna creative director singi oiba nifumari suba short play competition ama October gi tang mapandagi hauragani haina theater center gi president su oiriba festival committee gi chairman warepana bananga si singjamai chingam khongda leiba theater center gi office ta pangthokpa paumi singa unabada phongdukre Magna Makata na phungdokibada lamdam asigi theater ase atopa lamga lamba tawba yanana ba pandamda festival ase pangthokadabani numida sida theater gi lamda kathoklaba saknairaba El Kisorjit Brajamohon amadi Jadumanida manapiduna ikai khumnaba utkani hare Manipur gi mahusa gi oiba resource singi maramda hena khangnanaba amadi tijinanaba pandamda tracking on nature study program ama ngasidagi Bharat Scout and Guide Manipur na sinduna naram thongda leiba ipa thoko gi sanglendagi chatpa hokre khongset adu Bharat Scout and Guide Manipur gi headquarter commissioner KS Iboyamana lamthake khongset asida mioi chama yankairom na saruk yare khongset asina Loktak Kaibulam Jaw amadi tongan ba natural gi oiba mafam sing yengsingani khongset asiga mari lenana commissioner KS Iboyamana phongdokhibada khongset asina natural resource singi maramda mapaldagi yauriba mioi singda geographical survey tawduna hena khanganana ba honagani phongdokhe aduga mokoina lamasda kari phange aduga environment da kari phange flora and fauna da kari phange aduga leiba environment gi leikum lei kari habitat sigi leirim pula maksing asida moi study to ba aduga study tracking program ni matam kuina lambi phatana leraklaba wangkhai da leiba andro parking dagi konung mamang phawbagi lambi sembagi thabak ngarang dagi hokre matam sangna lambi matek ase miyamna sembiu haiduna mari leinaba singi pungning singsinduna lakhibani Dukan phamba miyo amana phongdorakpada hairiba lambi asi nong khajitang chubaga ising thumba amade nong hangkraba matungdana lambi phattabana miyamna chatok chashin tawbada khudong sadaba kaya mayokna duna laklibani miyamgi awaba yengduna sarkarna paikhalakliba thabak asi thagatpa phongdorakhe nong jing taraga akoi saisida kanata chaningdana leiramane do asidagi de khoi nuairane na khanjai Wangjing Lamding Bazar gi pofam phampham gi matang da yena ba kaya leiramba adu ngasi Wangjing Nagar Panchayat na amuk hanna pofam phamgadaba sing sindokre hauji kat pari ba pofam phambi
chani yankhai mapana se nataba atopa pofam phambi zama humudra manga gisu athuba matamda pofam pina na ba mari leinaba singatana duna honaragani haina chairperson is gaurangona phungdorakle Lilong usoi pokpi gi mafam da leiba national highway gi naget ke khas lenda nyong kaina sajin bayum sing JCB sijina duna sidokre Lilong dagi palel fawbagi national highway gi nagyetta ain kaina sajiliba dukan amadi yum sing masa na sidok na ba district administration na hana khangan khrabani ngasi gi sidokpagi thabak adu DC Thawal T Ranjit amasung SP Dr AK Jaljisu laktuni sinke Manipur State Archives amadi Khumai Youth and Student Organization na Sinduna Archives ki awareness amaga loinana ariba record singi exhibition ama Paumata High School da pangthukre Thoramasida SDO Paumata David Kasung State Archives ki Deputy Director Dr K Susila amadi Khumai Union gi Chairman Aisrai Susarugya ke SDO David na jati amagi haurakpham khangnaba khonabada aiba record sing ningthina thambagi tangai fadaba lei haike Deputy Director Dr K Susilana Nungda Haklamba amadi atai che yauna iramba kaya sing scientific oiba mawongda preserve tawna ba sarkar gi thorang dei ariba record sing preserve tawada miyam gi mateng yaurabadi mai pakpong ngamgani phungdukhe ariba record pu matau karamna tunggoina manghandana future ta thangadagi aibasigi pandamda aikoina district kudingi singilamdamda sachaduna awareness program asi pangthok chaduna All Manipur Jiribam Working Journalist Union na Jiribam da I Paulo ba made thabagi thabak leptuna lakpagi khongjang handoktuna mausagum thabak hauragani hari Langol ya koibada mai kabani sa chaba yonba pumnamak athing mathangkhre Jingmi Tami Joint Action Committee na Manipur Press Club ta pangthokhiba pawgi mifam amada Committee asigi Vice President Ngamthang Haukip na haike Langol Housing Complex asi jati kaya na punna khundari ba mafamni chahi manga gi mamangda mafam asi yamna santi leiba laik laisu haiba mahiroi kaya putokpa mafam oirame adubu haujiti yu yon ba bender masing thingamdana thorakpadagi metric thadriba angangdagi hauraga naha ahal kaya nisada loina ngaudun leire masidagi athuba matamda kalhauda ba yadre haike Committee gi General Secretary M Basantana Langol Laimanai dagi National Game Village phawbagi manungda mayai kaba nisa khudingmak phangdaba leisilaktre nisa yonpham oisilakpadagi khana chainaba thogdo kaya thoktuna khundaminari ba jati singi marakta lana paw sandokpa yawaktaba nate asigumba kaya asidagi kalaunabagi damak October 3 dagi Langol gi akoibada awareness thoram pangthokpaga loinena tha amagi matungdagi disa chaba yonba pungthing thinglagani haike Hari mufam sida laimanai di horuga National Game Village sida lagi mufam sida mayai kaba nung singmani sasing yonba sa thakpa sinaba masi totele koi yaroi gantawuni Mahatma Gandhi gi mapok numit kamari leinana All Manipur Nature Cure Association na Naturopathy numit Kongpal Khetri lekai de leiba Yoga and Nature Cure Research Hospital de pangthukre Thormasida State Ayush Officer Dr N Samjai Association gi President Dr KSS Kalasu Sarugya ke Advanced Japanese language ta achievement kaya phangbaga loinana international gi scholarship kaya phanglaba chingchubam Victor bu Thangwaben Block Congress Committee na okre Thangwaben Hizam Dewale kai dalai by MPCC gi Secretary Jotin Waikhom gi yumda pangthokhiba thoramasida Thangwaben Block Congress Committee gi President TS Ibotombe Secretary S Manglem Susarugya ke Victor da committee gi maikei dagi kudol pot pidunai kai khumna ke Chingchubam Victor hauze Larsen and Turbo Misu BC Turbine Generation Surat Gujarat ta senior Japanese language expert oina thabak tawre Jotin Waikhom na leba ki integrity purakpada lol na achauba thodang dawe Victor honabakan ba talent leba miyoini Magna Japanese Lolgi Cultural Festival Amada Tongan ba play ani mai partner direction PK. State government India government thabar ba shadudi oi education thakala pidon tongan ba department thadal mayam ko akoi Manipuri manu ko semula kadam patani odu mirai mi ade Citus Seva Samiti Kaksing Amade Film Forum Manipur na Sinduna Pangthokiba Citus Seva Samiti Manipur Film Award 2013 da Kaisamthong Kendra gi manungda leiba award phanglaba artist sing RK Sivachandra na Award of Excellence Committee na taram na okre Kwagati Laisram lekai da leiba RK Sivachandra gi yumda pangthokiba thoram asida retired textbook officer TS Babu Award phanglakhraba G Boni Joy Vidya Nthauza amade Best Director gi mana phanglakhraba L Prakash Sarugya ke RK Sivachandra na Sama
समाज अमगी अफफट कया लीला अमदे फिल्म द उतले फिल्म पुथोकलिबा सिंगना इंडिया गी वांगवद लेबा मैतै सिंगा हेन नक्सिनबा यागदबा फिल्म सिंगसु पुथोकपिनबा अपील तौखे मैतै रोल तौरे फिल्म दु गी मैतै रोल खन्नबा होनबा सिलेदा मोय मैतै रोल फिल्म येंगा इहान हानबदा ब्रह्मा की खुन मयाम सिंगसि मैतै रोल ngang ngamdaba mafam singse hawjikti phana मैतै रोल ngang ngamlai si it is one side film gi afa side amne ne lokde KS Bridget Koba Jiribam gi Hill Gata Laibami Ashina ISTV gi Jiribam Paumi Oibatanatana All Jiribam Working Journalist Union gi Finance Secretary Oiriba M Romeo da Kelakpagi Thodok Adu Bridget Masana Thodok Adu Matungda Amukhana Tauroi Lale Habadagi Yanaba Purakpadagi Yanaba Purakre Ngasi All Jiribam Working Journalist ki President Joy Mangolna preside Toduna Jiribam the Laiba Civil Society Organization Singyauna Mipam Ama Pangthoklaba Matungda Yanaba Asi Purakibani Nupida Chataba Miot Minele Po Haiba Pausel Puduna Infal Dagilam Takiba Bidya Lakshmi gi cycle concert Numini Fum Doini Sokibaga Luinana Tripuragi Konung Agartala Dangasi Tungkre Mapu Tripuragi Minority Welfare Minister Said Chaudhuri Nataram Okre Bidya Lakshmi na Kongsada Sida Awang Nongpok State Taruki District Kunipan Tungnasat Kre Makatana Mizoram gi Damak Agartala Thadoklagani Hade Lojo Sahitara Nepal Apokpa Lokho Mauget Manakta Laiba Puduna Mai Kuldagi Nupamasa Amanga Sinubunga Matung Pung Amarom Taba Matamda Kumalampak Men Stadium Dagi Mankre Nupamasa Si Foot Manga Inchi Anirong Wangi Mahakna Waktang Naba Machugi Jacket Amalit Higok Machugi Jin Amaset K Disable Oiba Nupamasa Sibu Kanaguma Singna Tingarabadi Mananapa Police Station Natraga telephone number 9862388493 da Pau Pibiu Hade Lamyan ba irabot ki chama tara tare suba mapo kumon thoram mandlegi ungmayai thasan township ki block chama da leiba mandle maitai community na sinduna maitai library pukai da pangthoke thoram asida nautam tayaima made pukram bam mairana thoramapu oiduna hizam irabot ki photo da leisu katuna ikai khumnabot ke Lamyan ba irabot na Manipur miyam gi damag tawkiba iho kaya bu ningsingbaga loinana luchingba sina Brahmadal laktuna Brahma Communist Party ga loina duna leiramba amade ango chingkhong da punsi longkhiba thodok ningsingkhe Milal na lola madi mayak chakot na basang silagli ba khongjanggi manung chananga se kaksing masaloi sangi makhada maitai mayake diploma gi athoi hen changdam na bagi thoram ama kaksingi Central Primary School da pangthokre changdam na ba sida mahiroi humbudrarom na sarugya ke December gi aroi bachayol dal laiba ki thakta akhang hai kaya yauna khana naina duna numit humni gi seminar ama pangthokna basu sem sare masida maru oina ai basingna sijinari ba Education Department mami kumhai sumang kumhai lamgi maming singda lonyan Nariba Kudingmal Sijinadabagi Warip Logani Hade Tasiki Manga the Gitaret Fauba Orishaki Bhubaneswar da Pangtukadaba All India Anganwadi Workers Federation Gate National Conference da Sarugyarunaba Anganwadi Workers and Helper Union Manipur Secretary and Binona Luchingba Member Kunna Saba Team Amangarang Infal Tadokre Moregi SDBO Ais Balaram Gim Iyang Makada Commando Havildar T Haridas na Luchingba Kangbu Amana Ngasi Numiyong Matung Pungtaran 20 minute Kulom Taba Matamda PDS ki Cheng Bek Kun Myanmar Romda Pusinaba Honarambadagi Fare Hare More Police ki Pangba Pauda Ward number 4 ge border area da Cheng Lona Pusingadaure Haiba Pau Tabadagi Kudakta Commando Team Asina Changsilu Bada Nupi Ani Yauna Myanmar Macha Marina Cheng Sing Adu Garida Hapna ba honaram ke Commando lakpa ubadagi cheng sing adu hundoklam laga border lanthok laga chengsin ke phagalaba cheng sing adu makhata ba ain gi oiba thabaki damag more police ki osida sinakre hauji sanamagi pau Ngasi sanabagi pauda disabled person sigi ahanba state level sports meet ngasi dagi Kumalampak Men Stadium da hudukre State Platform of Disabled Person Organization Manipur na sinduna tha sigi ohum phawba sathagadaba sports meet ase hudokpagi tharamda Deputy Chief Minister Gai Khangam Agriculture Minister MD Abdul Nasir
National Coordinator Lilial Foundation gi Reverend Alexander Philip Susarugya ke punna state asigi tongan ba district singdagi punna disabled person chahum romna sarugya duna chathagada bas post made ase haudopaga mari lainana Minister Nasirna aikoi pumna mag isorna samlak pangaktane aduna pumna mag chap manai isorna aikoi bu sintha amam pangthokna bagi damag malem da tharak pani haibasi aikoi na kawroi da bani haina thamke Deputy Chief Minister gai khangamna disabled haibasi kanana su pambanate mi amada hector disabled oiba yai aduna disabled singa si aikoi ge samasa sigi sarukamani atopa kanglup amanate disabled singi marakta su thoidok hendok pa myoi kaya yauduna samasa sida achoba thodang laure makoi bu aikoi na nungsibibaga loinana sawat pigadabani phungdukhe aikoi puna mak lemin imung bu mi mi tani samasa sigi sab amani habisi khani marwandana soinai bai bese soi hi badigi hek soinai biya Semua tahu soinai apa kau meriah jadi marwandana hayeng kai thok tagi hal khanna aikoi bayam sigi seba sin seng nungsina Isol aikoi nungsilo kuna aikoi mesen amaga nungsina aikoi lemin sina Sports meet asi Deputy Chief Minister Gai Khangam amade Minister Nasir Anina Thauri chingna duna hudokhe meet asida athletic chess arm wrestling amade tug of war na chingba yaure ngasi ahoba numita tug of war gi competition pangthokhe Thauri eta Manipur State Beats Kabaddi Championship ki nupagi winner Manipur Police Sports Club na oikre aduga nupigi na Sai RC na oikre Juvenile Club Salam na Sinduna Salam da chatharakpa nupagi final match ta Manipur Police Sports Club na Sai RC bu point kuntra tare taramapal da thoiduna winner oikhibani aduga nupigi final dana Sai RC na Thobal College bu point kuntra manga tarama thoida thoiduna winner oikhibani Thangweban gi laizing ning thau sanglen da lakna sinduna chathariba Waikhom Gambini Memorial League kam knockout kang tournament ki kasisana ki match ta lamsang kendra na tolong khomba khundrak pambu panjel mapan tareta thoikre District Youth Affairs and Sports Thobal District ki chahi tarat makhage nupamasage district level inter school games football gi trial cum selection thasgi mari amade manga da Thobal Khetri Lekai ground da pangthuk lagani hare Manipur Amateur Baseball Association Sinduna Khumal Lampak Sports Complex ta chathariba Sub Junior National Baseball Championship ki ngase sana khiba nupi gi quarter final match ta Manipur na Haryana bu run taramathoi amada maithiba piduna Manipur semi final changmangam kre semi final match ta Manipur na Orissa bu run nipan taruk ta maithiba piduna Manipur gi nupi gi team final changmangam kre final match ta Manipur na ahan ba inning da run ani score to bungam ke ani suba inning da na Orissa na run ahum score to raga Manipur na run amata score to bungam kide ahum suba inning da Manipur na run ani aduga Orissa na run ama score to ke mari suba inning da di team ani makna score amata tongna bangam kide adubu aroiba inning da Manipur na run mari lauraga Orissa na run ani khak lauduna Manipur na mai paktuna final changmangam kre hayeng Manipur amadi Maharashtra ani na final da lamba tongnaragani sub junior boys ki third place ki match ta Chhattisgarh na Orissa bu run taret tarukta thoiduna Chhattisgarh third place ta kre sub junior ki final match ta Delhi amadi Maharashtra na lamba tongnaragani Lilong usoi pokpi gi mafam da leiba National Highway gi nagyet ki yum sing Manipur Sarkar na yumbu singda pot chai lauthokna bagi matam pidana yum da leiba pot chai mangan takan ba thongbo All Manipur Muslim Student Organization na condemn tokre Manipur Sarkar na mangkhiba pot chai gi matik saba compensation yumbu singda pigadabani haina organization asigi president MD Farib Khan thadorokpa cherol amana hare Housing asino mu yang sagi pauda ICAR Lampel Party ki phangba pawgi matung ina ngasi khwaidagi saba degree Celsius kuntrani thoi dasmik manga khwaidagi ingbana degree Celsius tarani pal dasmik ahum nungsita yawba ising maning gi chang ayukta chada marfu mapal nungthindana chada humdrani pal nongjugi chang nil Hauzari badamari pa mukana Imphal area da thaknana ba ising phangana ba Japan gi matenga loinena paikakadaba project ki manung channa jaika gi team ama survey tongnana ba Imphal da lakadaure Ahimsa khaktana ahimsa gi thodok kaya joy tawba ngamgani haina Chief Minister Ibovina Phongdokre amadi disability person singi ngasidagi ahan ba state level sports meet hodokre
ngasi ko na di ISTV na pizza pa pau mata solution jare piang tabiri ba singbu am kahana khurun jare